Security forces singna lamdam asida thiba humbagi thabak lepa leitana chathari ngarang security forces singna thiba humbagi thabak chathabada Imphal West District ke Patse Police Station na konba Moidangpo Khunong area dagi khulai kaya fagat kre basing adudi bolt action single barrel gun ahum pistol amadi magazine ani 2-inch mortar ama anti-riot 38mm cartridges mari 7.62 mm ammunition gi round mga BP vest ama green belt ama galana bag ani na chingba asini ngarang security forces sing na UNLFP gi active cadre ama fagat kriba mayor adudi thongam Premjit Singh chahi nifuga mapan ni hari ba mayor asi Imphal West District ki Imphal Police Station na konba thangmai ban kabrabam lai kaidagi mahaki mayum nagi fabani mayor asi in lishingani ga kunithoi mamangda sagoban takhelambam lai kaida bombo khaibada jenaba FIR register tawkiba mayor ni mahaktagi mobile phone amadi Aadhaar card su lokhat pangamki Amaromda ngarang security forces singna RPF PLA gi active cadre ama Imphal East District ki Lamlai Police Station na konba takel awang laikai dagi mayor ama fagat ki mayor adugi maming na chinga kham nongpo nganda maitei chahi kun gama thuni hari mahakalana na mobile phone ama sufang bangamki ngarang security forces singna KCP amadi KYKL gi cadre sing Tingnopal District ki More Police Station manung chana laiba BP 73 amadi BP 74 manung dagi fagat pani hari cadre sing adugi maming na angom lemba maitei atopa mingliklay ngamba KCP chahi kun gataruk top moirang kampu Imphal East District dagi amadi yumnam boni maitei atopa mingyay tamba KYKL dagi chahi nifugani toy kachi kun Imphal West District dagi ni hari